Ma'am, karigumba emergency ama khanjage dana ai live se thajarakpani. Ai ju haksang ngamdana tum lerambani angam chappa sumamdre. Keno hujujik cycle adugi matangda kuki singna atopa mafam singda leiriba jaga singda pukai lakpa irang torakpa natragadi makoida yamna sokningai oire ayamna khudong thiningai ore maramaduna kuki macha singna mafam khudingmakta leiriba jaga singda attack tawrnaba haina moigi request haitare madu screenshot amaju thajagrabane aduga post mina yengdaba kharju leibanina aduna ai live oina thadokcharakpani aduna hoigi meitei ga kenoga chinga tainaba jaga sing please masi checksinnaba ai request tawjari aduga amana hojik makoi aso open leibana maram oiraga kuki gi CSO oigadra keno khangde video amasu mem thingnaramgadra khalli aduda hairiba posting se karino haidai mate ama translate tawjarake maduda hairi se hojik MLA singda pung amai matam pigre adai kino singna unariba pot aduda karigumba 1 hours ki manungda makoi gi kino do withdraw tawdragadi hairiba kuki gi nupi sing hando hallani maning halhalga haibadi charhallani aduga nupa singna thengnarani sini moina haijiko adui taragadi moina pamiba adudo ke haitare lan direct tawrage haibagumba namorom daragadi ko adumak ai haibading noitre kadi tawgadabno ai di hai khangdre but makoina haidise moi so open yaropna maram moiraga MLA singda moigi waisanabada leader sing waisanabada pung amagi matam pire pung amai manung sida karigumba thaboina paikhalak tragadi hairiba nupi singjo halallaga aduga nupa singna thingnarani yana dumaina video se aina khanbada ngasai hujik oimdo mande ngasai pung 9:10 aswai rongadra admai oimdo male maduna maram oraga ai ichinnaw singda in request tawjari hujik mafam da leiriba mafam khudimakta leiriba chinga tainaba meitegi khunsing mainly masingumase yamna section view yam thina section view tarai lobi ganu masi tang ai mayam da ai khangjari maduna maram moiraga section dabadagi suraka dabadagi section bana hena kanagani ai live chat tajarpani ado mayamna athuba matamda mayamna khangansi haibase ai live se tawjarapani ai post tawjagarni madugi matangda ado Echil sing be careful Checksiminnasi aduga akoina aina mo hajaning ba matangna oile central force singna kuki gi hujik makoi gi hujik irang toriba sida akoina yamna makoi da kino toksan baduna tab adu taragadi central na su akoi gi monitor haibra adu toramba suye adai des meitei sing haraure adu tawre ada tawre aduna akoi chumiru lari kai khalak pa suye aduna tawjasano makoi mesen tawjasano akoi adum tomam thokpa state na lobam thokpa adai di miyam na CSO sing na lobam thokpudo adum lawjasano aduna tabida akoina amuk makoi video miyam thagala video thagat pa yaba khara yengaga thagat piu video thagat pa haibadi thagalaga akoina karim narubaduna maram oiraga army singna thengnagiba natraga any central force natraga mama thengnagiba tamda as akoina tawise meitei sing haraure adu tawre ada tawre si na amuk lepkiba suyaiba maram maduna aigi wadi makoina withdraw taw hairiba pose makoigi kem sariba jaga adu dagi thu haidoira adi ai khangdre ko aduna akoisu yarigei post taw matamda Checksiminnasi yamna karemnaragasu potse kadaidano soigadaba purogadi tobiganu haibase ai Echil Enaosing da request tawjari haibadi hujik central gane moiga tongdari me tawsanoba aduda akoina tobe abaibu makoina propaganda ma sagaliba tawribe memdo akoi adomdo ina India gi akoina thajadamna side thangraga makoida kari project yam noise aduna maram oiraga aina Echil Enaosing da mipum khudimakta da akoina post tawba matamda karemna bada akoida mangjagada poragadi karemna damana pai adui mahutta central ga state ka pullaga hojik kuki singna kuki terrorist singna post tawsalaga bunker sajala legi mafamdo Manipur government amadi central government tawraga thugaira matungda makoina post ama kino tawsan ba oibanina adu CRPF natraga ama tawriba potuda akoina amuk karemna saluragadi mangjabase akoida oiragadi kanade aduna karemna dabida moi dum fight to halu makoi un to hansi haibase ai request am tawjari lastly kenoda leiriba chinga tainaba meitei khun ayamba
ayam haibdi 100% haizarage sida section view makoina hairisi aduda control do ngamna bagida makta hairiba cycle da huji chawba irang ma thuomnina atopa mafam singda divert tawna bagida makta divert tawgaragadi aduda la atopa tawragadi atopa mafam duda kokse thadagrani haibagi wakalamadani maramaduna meyam atai su tawrpe aduna section view haiba section ngawida makta meyam hairiba aigi life se isana khandaraga kari tobi haibdo khandabiraga meyam da khangan view haiba se ai message pijari apun bari ai paminna si haiba se si haiga ai losinjarage